그래. 먹고 그러면 양 밥을 많아 보내면 누가 밤에 먹어 숏게 줘야 해 말이야. Mitkhuba Mukbang na mayam pumnamakpu kono khurumjari ngasi mayam yam toina haibiba pan Eromba ga yen thongba ga sabiro haibne mahi yam yahon dabida to ngasi pula ado ngasi de aigi imanaba ga saminarage ado aigi imanaba je masam maming talake. Hi, aigi ming Niranjan Chungkham, ai yumnamu jo me Ekaithabi ado ai chigi imanaba je ai hek ping hai de sak bukhon da saminar ko imanaba ne ba ado ma ji sei sakwa yam pame ba ado ma ji saksu sai ba ado ga online gi competition kya da haidi makong mathang ta ba jing da adum yauduna ta lakpa imanaba ne ado ma gi Facebook page sam le ba ko Niranjan Chungkham am ai shita jo thola ke ado isai bu pambi ba bioi sing na ma gi channel je follow toction bio ado ga ma ji ko nupa oi ja ko nupi makong ga sa lai sak pa hai ba talent yam lai ba imanaba ne ba ko amutang ying bio ma gi channel ni kan link do ai description da hapcharam age ado ri matam angan da bi sa ba horage nirana adi ko na bi na thoro Eromba ja haidage Eromba jo da tin yo len khaji kharaki henjang da te Eromba lemon na dabini ko lemon da min ado mayam ai di sa ba kitang di tap pa ne ado yengage ngasi di tapsar ju do michin di ha ba ni tam tam adum pukham ngam ba cha ba hor ji la sa je han boy doi ni tolo so khong ka phajo bam paro pik pani mi chin je chan da ne ba cha Eromba jin boy le hao ba jo ba không có gì rồi đi mềm ngồi sau đó mà quay rồi hao he xin chị hai chị một lột cái trăm mà vô mà anh trăm Ekaithabi Thongba Mahi mix to sao em hầu chứ Jadi tadi pang usul mana sak samin ada ba kui đấy cái nào hai đi nâng rồi nâng đi lại nằm đó hay rồi thọc mà đúng cái pun le ni ko thôi ủa nhắm nó pan Eromba jadi kalau mau bilang apa mama am chani cái nào mending hari mending hina dah
Kuire sumai to pan Eromba chak tabse. Main chai. Kod pa ni kha pan pa ni na. Palm đấy phải là trong thùng là vẫn palm. Kang choi ma pa man ni chap cha ka tam ne. Hao cha na na. Yeah. Một cục thịt phải đó. Xin rau xem. Yeah. Cay à? Skin jaman da nai pirom cha dre. Skin ga lu ka so man da gi ko mo le. Mang gi pha ra. Nhìn mây trợ lên. Một cú thì mỗi con tốt rồi. Hút khẩu gì mà cũng to. Mà cũng hút khẩu à? Makan cái thằng đó chị ở đây Quang. Chưa. Trong rồi. Sau à? Sao thì phải qua trong mà rồi. Đây thằng cà lòm này.
ꯊꯥꯡꯒꯠꯂꯛꯄ ꯌꯥꯔꯣꯏ ꯃꯔꯨꯝꯕ ꯂꯦꯝꯍꯟꯕ ꯌꯥꯔꯣꯏ ꯅꯥꯟꯕ ꯄꯥꯝꯕꯅꯤꯅ ꯑꯗꯨꯕꯨꯗꯤ ꯆꯥꯛ ꯅꯥꯟꯅ ꯍꯥꯞꯄꯛꯈꯤꯗꯣꯏꯅꯤ ꯆꯥꯔꯛꯀꯦ ꯆꯥꯛ ꯍꯥꯞꯄꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯏꯁꯦ ꯍꯧꯖꯤꯛꯐꯥꯎ ꯄꯨꯟꯅ ꯃꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯃꯁꯤꯡ ꯊꯤꯕ꯭ꯔꯥ ꯃꯤ ꯆꯥꯃꯤꯟꯅꯕ꯭ꯔꯣ ꯆꯥꯃꯤꯟꯅꯕꯗꯣ ꯃꯤ ꯀꯩꯁꯨ ꯌꯥꯝꯗꯦꯗ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯤ ꯃꯔꯤ ꯃꯉꯥ ꯈꯛꯇ ꯉꯥꯏꯔꯤꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯅꯪꯒ ꯑꯗꯨꯝ ꯑꯝꯇ ꯆꯥꯃꯤꯟꯅꯒꯦ ꯇꯧꯕꯅꯦ ꯑꯩ ꯅꯣꯡꯃ ꯆꯥꯔꯁꯦꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯆꯦꯅꯦꯜ ꯍꯥꯏꯕ ꯌꯦꯡꯉꯣꯕꯀꯣ ꯌꯦꯡꯉ ꯈꯪꯅꯦꯕ ꯑꯩꯗꯤ ꯍꯥꯏꯕ ꯍꯩꯇꯦꯕꯀꯣ ꯌꯦꯡꯉꯀꯥꯟꯗ ꯏꯁꯩꯗꯣ ꯈꯪꯉꯤ ꯉꯝꯗ꯭ꯔꯦꯍꯦ ꯅꯨꯡꯁꯥ ꯆꯥꯁꯤꯜꯂꯨ ꯉꯝꯗ꯭ꯔꯁꯨ ꯃꯁꯥꯒꯤ ꯄꯥꯔꯠꯁꯤꯅꯤ ꯋꯥꯈꯜ ꯉꯟꯅ ꯆꯥꯁꯤꯜꯂꯨꯅꯦ ꯆꯥꯔꯣ ꯅꯪ ꯁꯔꯨꯛ ꯈꯥꯛꯄꯤꯔꯤꯅꯦ ꯃꯀꯣꯛ ꯃꯅꯤꯡꯂꯣ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯀꯣꯟ ꯆꯜꯂ ꯂꯩꯕ ꯆꯤꯛꯄ ꯌꯥꯒꯦ ꯇꯧꯕꯅꯤꯅꯦ ꯁꯦꯛꯇꯣꯛꯑꯣ ꯑꯁ ꯄꯨꯛꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ ꯉꯝꯗ꯭ꯔꯦ ꯃꯐꯥꯏꯒꯟꯗꯨꯗ ꯊꯟꯈ꯭ꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯆꯥ ꯃꯁꯥ ꯆꯥꯕꯗꯩ ꯈꯨꯠ ꯑꯅꯤ ꯍꯦꯛꯇ ꯆꯪꯅꯤꯡꯉꯤꯁꯦ ꯆꯪꯉꯣ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯄꯨꯡꯇꯩ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯀꯟꯕꯗꯤ ꯑꯣꯏꯗꯦꯀꯣ ꯀꯣꯏꯂꯔ ꯑꯣꯏꯇꯥꯔꯁꯨ ꯀꯨꯏꯅ ꯐꯨꯠꯄꯅꯤꯅ
ꯍꯥꯎꯋꯦꯕ ꯌꯥꯝꯅ ꯃꯁꯥ ꯇꯥꯁꯜꯂꯒ ꯅꯍꯥꯟꯒꯤ ꯀꯪꯉꯥꯗꯣ ꯆꯥꯔꯝꯕ ꯈꯪꯒꯗꯕ ꯀꯪꯉꯥꯁꯦ ꯑꯩ ꯑꯃꯨꯛꯈꯛ ꯆꯥꯗ ꯉꯥꯏꯔꯤ ꯑꯗꯨꯁꯨ ꯃꯇꯨꯝ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯩ ꯅꯍꯥꯟꯒꯤ ꯑꯍꯥꯟꯕ ꯅꯪ ꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯋꯦ ꯐꯖꯅ ꯈꯨꯝꯃꯜꯂꯛꯀꯦ ꯆꯥꯁꯜꯂꯣ ꯊꯥꯎ ꯃꯌꯥꯝꯁꯤꯗꯤ ꯁꯨꯝ ꯀꯥꯡꯁꯣꯏꯅ ꯁꯨꯝ ꯅꯝꯅ ꯆꯥꯈꯤꯕꯒꯤ ꯅꯣꯡꯐꯥꯗꯣꯛꯒ ꯊꯥꯎ ꯆꯥꯔꯀꯥꯟꯗ ꯌꯥꯝ ꯆꯥꯅꯤꯡꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯕꯅꯦꯕ ꯃꯇꯣꯡꯗꯤ ꯑꯗꯨꯝ ꯀꯔꯤꯕ ꯀꯥꯁꯤꯟꯕꯤꯅꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯕ ꯀꯩꯅꯣꯝ ꯂꯩꯕꯅꯦ ꯍꯪꯒꯥꯝ ꯑꯁꯤꯟꯕꯤꯗꯣ ꯏꯁ ꯑꯗꯨꯗꯤ ꯅꯣꯡꯃ ꯄꯨꯔ ꯅꯣꯡꯃ ꯄꯨꯔꯛꯀꯦ ꯑꯗꯗꯤ ꯀꯥꯡꯁꯣꯏꯗꯤ ꯀꯌꯥꯝ ꯆꯥ ꯆꯥꯒꯦ ꯐꯪꯉꯔꯣꯏꯗꯣꯏꯅꯤ ꯅꯪ ꯂꯥꯛꯍꯜꯂꯤꯁꯨ ꯑꯅꯧꯕꯅ ꯂꯣꯏ ꯁꯦꯒꯥꯏꯔꯦ ꯑꯥꯗ ꯑꯗꯨꯒꯤ ꯍꯪꯒꯥꯝ ꯊꯣꯡꯉꯝꯕꯒꯤ ꯍꯥꯏꯔꯒ ꯀꯁꯥꯔꯗ ꯍꯤꯌꯥ ꯁꯥꯟꯅ ꯆꯠꯄꯁꯦ ꯁꯤ ꯆꯠꯄꯗ ꯑꯩꯈꯣꯏꯗꯤ ꯀꯁꯥꯔꯒꯤꯗꯤ ꯂꯤꯂꯥ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯂꯣꯏ ꯆꯥꯛ ꯄꯤꯖꯩꯌꯦꯕ ꯑꯗꯨ ꯆꯥꯛ ꯆꯥꯕꯗ ꯏꯁꯩ ꯁꯛ ꯉꯝꯗꯗꯅ ꯇꯣꯛꯏꯅꯦ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯂꯤꯂꯥ ꯊꯦꯡꯅ ꯍꯧꯋꯦꯕ ꯍꯪꯒꯥ ꯀꯥꯡꯁꯣꯏꯗꯣ ꯊꯣꯡ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯕꯣꯔꯥ ꯑꯃ ꯇꯧꯔꯒ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀꯥꯎꯍꯧꯔꯦ ꯂꯤꯂꯥ ꯏꯁꯩꯁꯨ ꯁꯛꯄꯅꯦꯕꯀꯣ ꯑꯁ ꯇꯥꯔ ꯈꯪꯉꯤ ꯏꯁꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯐꯕ ꯏꯃꯥꯟꯅꯕꯅꯦ ꯃꯦꯝ ꯗꯨꯀꯥꯟ ꯐꯝꯃꯦꯕꯀꯣ ꯁꯣꯠꯀꯦꯁꯨ ꯌꯥꯏꯑꯕ ꯃꯥꯗꯤ ꯃꯈꯣꯏꯅ ꯆꯥꯎꯁꯦ ꯅꯪ ꯆꯥꯔꯣ ꯆꯥꯎ ꯆꯥꯎ ꯃꯇꯨꯝꯗ ꯆꯥꯒꯦ ꯁꯂꯥꯗ ꯄꯤꯗꯦꯛ ꯄꯤꯗꯦꯛ ꯂꯥꯎꯋꯦ ꯆꯤꯛꯑꯣ ꯅꯪ ꯃꯔꯨ ꯈꯔ ꯌꯥꯎꯔꯤ ꯑꯗꯨ ꯁꯥꯏꯕꯒꯤ ꯆꯤꯛꯑꯣ ꯅꯪ ꯁꯔꯨꯛ ꯅꯪ ꯑꯃꯨꯛ ꯑꯩꯗꯤ ꯃꯆꯤꯠ ꯃꯆꯤꯠ ꯆꯥꯕ ꯍꯩꯅꯗꯦꯕ ꯐꯅꯌꯥꯝꯗꯤ ꯌꯥꯝꯕꯅꯦꯍꯦ ꯇꯦꯝꯒꯔꯦ ꯄꯨꯂꯞ ꯐꯕꯅꯦ ꯆꯞꯆꯥꯕ ꯍꯥꯏꯗꯤ ꯃꯦꯆꯤꯟꯁꯦ ꯉꯥꯛꯇꯪꯒ ꯆꯣꯟꯊꯔ ꯆꯥꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯃꯊꯪꯗꯗꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯔꯒꯦ ꯀꯥꯡꯁꯣꯏꯗ ꯃꯥꯒꯨꯝꯕ ꯑꯅꯤꯒ ꯑꯩ ꯊꯥꯎꯗꯤ ꯏꯊꯟꯗꯒ ꯉꯝꯗ꯭ꯔꯦ ꯃꯥꯒꯨꯝꯕ ꯑꯅꯤꯒ ꯑꯩ ꯏꯊꯟꯗꯒ ꯑꯗꯣ ꯅꯪ ꯈꯨꯆꯥꯗꯣ ꯃꯤꯅꯗꯤ ꯍꯥꯏꯗꯤ ꯍꯥꯏꯅꯔꯝꯅꯦ ꯅꯪ ꯆꯥꯛꯈꯣꯝꯗꯣꯅ ꯑꯩ ꯑꯅꯤꯒ ꯅꯪ ꯑꯃꯒꯗꯤ ꯃꯥꯟꯅꯕꯅꯦ ꯑꯗꯨꯗꯤ ꯍꯦꯟꯖꯥꯡꯁꯨ ꯐꯖꯅ ꯍꯥꯎꯔꯦ ꯄꯨꯟꯗꯕ ꯀꯨꯏꯕ ꯏꯃꯥꯟꯅꯕꯁꯨ ꯄꯨꯜꯂꯦ ꯍꯥꯏꯗꯤ ꯂꯩꯀꯥꯏ ꯅꯛꯅ ꯂꯩꯃꯤꯟꯅꯔꯁꯨꯀꯣ ꯍꯥꯏꯗꯤ ꯁꯤꯟꯐꯝ ꯃꯥꯟꯅꯗꯕꯅꯤꯅ ꯄꯨꯟꯗꯦꯕꯀꯣ ꯆꯦꯛ ꯁꯨꯃꯤꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗꯨꯀꯥꯟ ꯐꯝꯃꯤꯟꯅꯕ꯭ꯔꯥ ꯑꯃ ꯇꯧꯔꯗꯤ ꯄꯨꯟꯒꯗꯕ ꯑꯗꯩ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯑꯣꯏꯔꯁꯨ ꯄꯨꯟꯒꯗꯕꯗꯣ ꯁꯤꯟꯐꯝ ꯃꯥꯟꯅꯗꯕꯅꯤꯅ ꯄꯨꯟꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯆꯥꯃꯤꯟꯅꯔꯦ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜ ꯑꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯇꯧꯁꯟꯕꯤꯌꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯆꯦꯅꯦꯜ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃꯀꯣ ꯃꯨꯛꯕꯥꯡ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯈꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯕ ꯎꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤꯁꯨ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪ ꯇꯥꯔ ꯌꯦꯡꯕꯤꯔꯣꯕꯀꯣ ꯍꯥꯏꯗꯤ ꯏꯁꯩꯕꯨ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ